Leiba kiluraba matamasuda People Protection Army kauba anoba lalholop ama lingkhalaga miyamdagi namhaduna sel khaiba hauramba masana masabu lop asigi commander ni haizaba miyoyama masagi maral yazaduna Manipur gi lalholop ama da changjakrai loinana mahakna lingkhatkiba People Protection Army kauba anoba lalholop adusu thupchin jare haina lauthokrai nauna lalholop lingkhatuna miyamdagi namhaduna sel khairaga lalholop singbu miyamda lana uhanna bakhotnai haibagi maral yazaduna Manipur gi lalholop ama da changjakraba commander adude Bisnupur district ke Kwakta khumandagi Pukri Mayum Tayeb Elias Tabe Umar Kazi chahi yangkhai apokpa Pukri Mayum Asif Ali ni Tayeb Ali asi ngarang lalholop ama da changjarakpadagi lalholop aduna wakhal tahalaba matung Imphal West ki mafam ama da mahaki imung manung ki miyoi sing Lilong da leiba Anjuman Aila Musera amade Bisnupur district ki Zametul Ulema gi Thaumi singda sinaram khibani Maduki matungda Anjuman Aila Musera amade Bisnupur district ki Zametul Ulema gi Thaumi sing yauna pangthokpa paw mi singa unaba amada Tayeb Alina mahakna commander oriba lup asi chahi asigi August 16 da hana lalholop amagi chairman oiramba MI Khan kauba miyoi amaga pulaga semkhibani Lubasi MI Khana chairman oiba amadi atopa miyoi taruk amasulei Lubasi gi hauji fawba khulai amata leitrabasu mafam kharada miyamdagi demand tawba horure loinana nauna semba People Protection Army kauba lup asisu ngasidagi thupchinjare maram asina kanagumbana party asigi mingda thabak tawba laklabadi cooperation pibi ganu haiki PPA kauba ona salama sembji MI Khana chairman oiraga इन कमांडर होइना लई अदो सजाई चाही बिसो एमआई खान की डायरेक्शन दा इना हाइबा नांग द्रपी के चाहन मनी सी लंब सुमान पिशा पीरगा नमन मनी अदुगा हप्ता गोलापीदा लईबा मलिकना गुदाम दा हिंदू शरीदा निमान तौबगी मतंग माना डायरेक्शन तौरगा तौफी अदुगा हाइरुगा PPAसी ngasiदगी अखाताना मन तौजरय तौबतारगली पार्टी की चिलनाउना पिरक्पा सेराक इशान यान लौगन